Masi aikoina minority akoi mayam singsi namthaduna thamaba census ta fajana magi data sing puthok pidragadi aikoina madugi facility do watna dum lai kitabdo Rahul ji gi yamna kuina talaba demand si masi mapung pharani haibaji asa tawre maramdi mana demand tawsi sarkar na su khange adagi mana serious oiba samvidhana piba provision amani haibasi su realize tawre aduna masida anauba India ama adagi then anauba akoigi paradigm si anauba policy trend sidisida masigi minority gi facilities ji phangu matamda India as a whole akoigi afangba khara khara phangba du nataba phangdabal myam lei myam si ju pulap akoi phangminabi tanja do Rahul ji gi asigumba ka census tawgadabani haibasi masina achauba awonba makanaba ma porakani haibasi gi aset pa thajaba asi akoigi honorable president MPCC K Megachandra ka census ki mari lenana wafam ama thamigani ka census si yamna maroiba akoigi maroina minority sing adagi OBC other backward class scheduled caste scheduled tribe leidiba mayam sigi Rahul Gandhi ji na pamba matam punamakta parliament da ka census taunana ba government da demand tawi loinana parliament da natana India gi mafam khudimakta any state ta adagi atopa union territory chalaga ka census taunana ba gi voice ama Rahul Gandhi na yamna sangna demand tawduna rakpa India government na ka census tawrani haibasi Rahul Gandhi ji gi demand si tabadagi amasung atopa Congress ki government labor state singda ka census si state ki oina horapasida aikoi masi government na masi tarakpani hainani khali ka census si masi maruaina aikoi gi minority sing OBC sing scheduled caste scheduled tribe singda Bharat ki samvidhan na piriba provision sing masi census tawdabadagi aikoi gi leiriba akoi gi minority singda samvidhan na piriba akoi gi provision sing sida piriba atugi tongan tongan ba adigi minority sing da phangada facility sing se phangdre aduna census si tawba tangai phadre haibasi Rahul Gandhi jinda demand tawrokpani ba parliament kya ra haigre aduna masigi demand sida kana ba phangdurisi fajana census tawroba matungda masigi akoi gi job reservation adagi leiriba economically akoi gi backward tawba oiraba akoi gi community sing scheduled caste scheduled tribe OBC minority myam sida masigi census tawdabana masigi samvidhana piriba akoi gi cap se magi reservation gi policy akoi gi cap se masigi makhata leire aina Rahul Gandhi ne lauro lakuni hojikti census si karigumba government na tawrani haina Rahul Gandhi na tanu lakasi tawba taragati magi akoi gi masigi facility myam sing se minority sing da scheduled caste scheduled tribe sing da hand effectively fangani sima number 1 it is a development of the minorities in all fields the adagi adisubada akoi gi masida phangduri si akoi gi power sharing se maramdi government da masina pigedaba job to obi adagi tongan tongan ba field da masigi pigedaba mayam sing si power sing si re empower tawrani adagi then akoi gi maduda suppress tawrga leiramba mayam facility mayam sing to madu pirakpa matamda it will get development phangani adugo then the tongan ba sectors in the departments in the masigi akoi gi minority sing na phangadaba mayam si phangani constitution na pibani and on the other side akoi gi tongan ba civil service ki oibe ai adagi powerful oiba akoi gi adigumba staff sing mayam adagi kaigum mayam sing sida makoi da akoi gi masigi power sing si phangakani so that masi anauba akoi gi paradigm ama haibatari anauba trend ama masigi census si lor matungda scheduled caste scheduled tribe minority sing sida anauba saglon ama uba ngangani maram aduna masi aikoina minority akoi mayam sing namthaduna thamaba census ta fajana magi data sing puthok pidragadi aikoina madugi facility do watna dum lai kitabdo Rahul ji gi yamna kuina talaba demand si masi mapung pharani haibaji asa tawre maramdi mana demand tawsi sarkar na su khange adagi
माना सीरियस होइबा संविधान पीबा प्रोविजन अमनी हाइबसिसु रियलाइज तौरे अदुना मसिदा अनौबा इंडिया अमा अदगी देन अनौबा अखोगी पैराडाइम से अनौबा पॉलिसी ट्रेंड सिदा मसिगी माइनॉरिटी की फैसिलिटी से फंगु मतमदा इंडिया एज ए होल अखोगी अफंग खरा खरा फंगबा दु नतबा फंगदबल म्याम ले म्याम सिसु पुलब अखोई फंगिनबी तंजादो राहुल जी की असिगुंबा कास्ट सेंसस तौगदबनी हाइबसी मसिना अचौबा अवोनबा मकानबा म पोरकनी हाइबसी की असेत थाजबा अखोई कांग्रेस पार्टी न थमी अमसुंग राहुल गांधी जी बु महाकी असिगुंबा होनबा अमसुंग मागी वॉइस से मसी मियाम गिनी अमसुंग मसी थागचबा फोंदोकसरी थैंक यू।